Good morning, ma'am. Asidi kuji khara ucharakke hadi size makhan khara design makhan khara anawon ba ahambada ariba design nagi hawrakke ko. Si kuji nung thinbi se akoina ek dukan hogdorpa matamdagi chatnarakpa sara kuji ne sigi se namada san ahum makhai size tugi matungina sai ko jurada tula san taruk makhai smana sigi nung se options makhan lei koina apamba nung machu thinba yai sigi sina yellow ore ko yellow se sira kana phajai ba sana nga ta lapni ngadi sana nga ta oiba ga male ba yellow se am phajai madagi red ka white ka thinba white nga ta oiba yellow ka white ka oiba phajai edu makhan sai ngasigi oinandi salai se yellow sima leire yellow ma leire se yellow ka white ka green ga ma leire garnet thinba machu makhan apamba tawba yai ko sigi sidadi machu do koi makhat mayam sare sidi yam kuina dagi chatnara aba ari kaino ne khuji ni sana second ko santaruk pair da santaruk taruk makhai smaina sai ko sina andagi next ta khara kaino tawba ji luhongbagumba gi bridal guide collection da hai ga shu yaba adagi adum akhoi sira su yaba thabak cha thokpada se khoi gi boro design ne se so sigi khuji sina si se pair da ka tula ho ko bra si apikpado sina jurada tula hum ne bo ko si mayek se mayai da lairong ama thoe side da bol tangkhai ne sigi kaino se si medium orangane ba second na su sabe ai first na su sabe ai size kara pi esina sira kanda yam phajabane se chawna su uba magi leirong ga se am nungsibane leirong macha leirong se manadabani ko amana leirong se man lei mana taruk oibane amana mari oibane da thangna na hapi se mayek se manadabane ba se tangi hujiki dugi same kaino ne same design da sina khuji size khara chawkhat pa sigi sina bright mayam gi yam longna ba khuji ne sisu nuga adudagi khatang sigi kaino sidagi khitang hingalak ba hai tare ko tula marina pair ama oiba gi design da si se amuk lere ko hujiki dudagi khatang upgrade oiba khatang hena chawkhalak pa da hai tare sina class ti second sar su yai medium sar su yai kaino sar su first na sar di sana hena changani sigi sina mai machu ni ko medium si mayek si ing bio ko sida leirong ma leire chengum mayam na leirong oina semba ma leire matai da mapan sida mayek pati sida mayek atopa ma leire sina chawnu bi khuji apakpi haibado sidagi haure khuji pakpase se khuji size machane tha tangkhai oi kai oi matai se ingbiu ni sigi kaino se ngasai gi si ani se manade ko design mayai sidi manai ebo ko si sina tha matai songi sina tha tangkhai oi ebo somna ka ni kaino sina pair na te ko pair su lai aina tongan gi lo khalak pane ba songi sina smaina una hai tare una oi ba tula marina pair amagi chang da sai sina si pair ro ina sai da mix tau salamani kuji apak base chatnare ko hojik kuji apong bada mung laksage ba kuji apong base hana su ubiramani sigi design se khoina leimana gi toroga design sisi tula marina jura mo ibra tula homa khai deina tula marina perama kuji apong basi bagi rasi lei besu lei ko si se khuji apakpa mayai da siraga ni matai da si suman hapa su yai ba ai example uchara ke ba ko si beda
ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅꯒ ꯁꯦꯝꯃꯒꯗꯤ ꯌꯥꯝ ꯐꯖꯕꯅꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯑꯣꯡꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯨꯖꯤ ꯑꯄꯣꯡꯕꯁꯤꯗ ꯑꯣꯏꯔꯤꯁꯤꯅ ꯒ꯭ꯂꯥꯁꯁꯦ ꯑꯃ ꯍꯦꯛꯇ ꯁꯥꯕ ꯌꯥꯏ ꯁꯤ ꯃꯩ ꯃꯆꯨ ꯑꯣꯏꯔꯝꯒꯅꯤ ꯁꯤꯒꯤ ꯃꯇꯥꯏꯁꯤꯗ ꯎꯅꯥ ꯂꯩꯔꯦꯀꯣ ꯎꯅꯥ ꯂꯩꯔꯒ ꯃꯌꯥꯏꯗ ꯕꯣꯜ ꯇꯪꯈꯥꯏ ꯂꯩꯔꯦ ꯐꯖꯅ ꯏꯠꯂꯒ ꯁꯤꯒꯤ ꯃꯇꯥꯏꯁꯤꯗꯁꯨ ꯎꯅꯥꯗꯣ ꯉꯁꯥꯏ ꯂꯩꯔꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯥꯕ ꯄꯣꯠꯅꯦ ꯃꯆꯨꯁꯨ ꯌꯥꯝ ꯐꯖꯩ ꯏꯠꯂꯒ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯇꯧꯖꯕꯅꯦ ꯑꯗꯒꯤ ꯁꯤꯒꯤꯗꯤ ꯍꯧꯖꯤꯛꯀꯤꯗꯨꯅ ꯁꯥꯏꯖ ꯈꯔ ꯄꯤꯛꯑꯦ ꯁꯤꯅ ꯆꯞ ꯃꯥꯟꯅꯕꯗ ꯁꯥꯏꯖ ꯈꯤꯇꯪ ꯆꯥꯎꯈꯠꯄꯁꯤꯅ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤꯅ ꯊ꯭ꯔꯦꯠ ꯍꯥꯞꯄꯤꯕꯁꯤꯒꯤ ꯑꯩꯈꯣꯏ ꯁꯀ꯭ꯔꯨ ꯍꯥꯞꯄꯤꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯥꯍꯧꯗꯅꯕ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯍꯥꯞꯅꯩꯌꯦꯕꯀꯣ ꯃꯔꯤ ꯍꯥꯞꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯤꯁꯦ ꯍꯥꯞꯆꯗꯕꯅꯦꯕ ꯃꯔꯤ ꯍꯥꯞꯇ꯭ꯔꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤꯁꯦ ꯁꯀ꯭ꯔꯨꯁꯦ ꯂꯧꯊꯣꯛꯄꯗ ꯂꯣꯏꯕ ꯐꯥꯎꯕ ꯍꯟꯗꯣꯛꯄ ꯌꯥꯔꯣꯏꯕ ꯁꯀ꯭ꯔꯨꯁꯦ ꯇꯥꯍꯧꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯅꯤꯡꯉꯥই ꯂꯩꯇꯦꯀꯣ ꯑꯗꯩ ꯂꯣꯏꯐꯥꯎ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏꯕ ꯁꯤꯁꯦ ꯍꯦꯛ ꯂꯧꯊꯣꯛꯄ ꯑꯔꯣꯏꯕꯗꯣ ꯑꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯄꯟꯖꯈꯤꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯍꯟꯗꯣꯛꯄ ꯌꯥꯔꯣꯏ ꯂꯥꯁ ꯑꯣꯏꯅ ꯁꯤꯐꯥꯎ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯑꯗꯨꯗ ꯃꯊꯟꯇ ꯑꯗꯨꯝ ꯄꯜꯂꯒ ꯂꯩꯖꯈꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯔꯤ ꯍꯥꯞꯆꯗꯕ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯈ꯭ꯋꯥꯏ ꯎꯠꯆꯅꯤꯡꯉꯤꯁꯦ ꯈꯨꯖꯤ ꯗꯤꯖꯥꯏꯟ ꯑꯅꯧꯕ ꯑꯃ ꯁꯥꯏꯌꯦꯕ ꯁꯤ ꯂꯣꯏꯗ꯭ꯔꯤꯀꯣ ꯁꯥꯕ ꯏꯠꯄ ꯐꯤꯅꯤꯁꯤꯡ ꯂꯣꯏꯗ꯭ꯔꯤꯕꯅꯦꯕ ꯑꯗ ꯑꯩꯅ ꯌꯦꯡꯍꯟꯅꯤꯡꯃꯟꯕꯒꯤꯅꯦ ꯄꯨꯊꯣꯔꯛꯑꯕꯅꯤ ꯁꯤꯒꯤ ꯈꯨꯖꯤꯁꯦ ꯑꯄꯣꯡꯕ ꯗꯤꯖꯥꯏꯟꯅꯦ ꯁꯤ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯅꯥꯝꯃꯗ ꯇꯨꯂꯥ 2 ꯁꯪꯈꯥꯏ ꯑꯗꯤ ꯀꯩꯅꯣ ꯄꯦꯔꯗ ꯇꯨꯂꯥ 4ꯀꯣ ꯇꯨꯂꯥ 4 ꯁꯟ ꯑꯃ ꯁꯨꯃꯥꯏꯅ ꯈꯇꯪꯗꯤ ꯇꯥꯔꯛꯈꯤꯅꯤ ꯏꯠꯂꯒ ꯁꯤꯗ ꯃꯌꯥꯏꯗ ꯂꯩꯔꯤꯁꯦ ꯁꯤ ꯕꯣꯜ ꯇꯪꯈꯥꯏꯅꯦꯕꯀꯣ ꯕꯣꯜ ꯇꯪꯈꯥꯏꯁꯦ ꯏꯠꯂꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯈꯨꯖꯤ ꯑꯇꯩꯒꯤ ꯑꯗꯨꯃꯥꯏꯅ ꯏꯠꯂꯛꯑꯀꯥꯟꯗ ꯌꯥꯝ ꯐꯖꯗꯣꯏꯅꯦ ꯁꯤꯒꯤ ꯃꯇꯥꯏꯁꯤꯅ ꯊꯥ ꯇꯪꯈꯥꯏꯒꯤ ꯆꯦꯡꯒꯨꯝ ꯍꯥꯞꯄꯦꯕꯀꯣ ꯁꯤꯁꯨ ꯏꯠꯈꯤꯗꯣꯏꯅꯦꯕ ꯂꯣꯏꯅꯃꯛ ꯁꯤ ꯏꯠꯇ꯭ꯔꯤꯕ ꯄꯣꯠꯅꯦꯕ ꯏꯠꯂꯒ ꯃꯆꯨꯒ ꯊꯥꯔꯒ ꯌꯥꯝ ꯐꯖꯔꯛꯀꯗꯕ ꯄꯣꯠꯅꯦꯕ ꯁꯤ ꯍꯟꯗꯛꯀꯤ ꯈ꯭ꯋꯥꯏ ꯑꯅꯧꯕ ꯗꯤꯖꯥꯏꯟꯅꯦ ꯃꯌꯦꯛꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯥꯗ꯭ꯔꯤ ꯐꯖꯗꯣꯏꯅꯦ ꯁꯤ ꯏꯠꯂꯀꯥꯟꯗ ꯏꯠꯄ ꯂꯣꯏꯕꯒꯤꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦꯕ ꯑꯗꯒꯤ ꯁꯤꯅ ꯈꯨꯖꯤ ꯑꯄꯥꯛꯄ ꯈꯨꯖꯤ ꯌꯥꯝ ꯄꯥꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯥꯝꯃꯗ ꯇꯨꯂꯥ 3 ꯄꯦꯔꯗ ꯇꯨꯂꯥ 3 ꯁꯤ ꯍꯥꯟꯅꯁꯨ ꯎꯕꯤꯔꯝꯃꯅꯤ ꯆꯦꯡꯒꯨꯝ ꯂꯩꯔꯦ ꯗꯤꯖꯥꯏꯟꯁꯦ ꯁꯤꯁꯦ ꯃꯊꯪꯗ ꯎꯅꯥ ꯂꯩꯔꯦ ꯂꯩꯔꯣꯡ ꯂꯩꯔꯦ ꯃꯥꯒꯤ ꯃꯀꯣꯏ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯔꯦ ꯁꯤ ꯅꯨꯡ ꯊꯤꯟꯕꯤ ꯂꯩꯔꯦꯀꯣ ꯅꯨꯡ ꯊꯤꯟꯗꯕꯤꯁꯨ ꯂꯩꯌꯦꯕꯀꯣ ꯌꯦꯡꯍꯜꯂꯛꯀꯦꯕ ꯁꯤꯅ ꯅꯨꯡ ꯊꯤꯟꯗꯅ ꯁꯥꯕꯅꯦꯕ ꯄꯥꯛꯄ ꯍꯥꯏꯗꯤ ꯃꯦꯛꯁꯤꯃꯦꯂꯤꯁ ꯀꯥꯡꯕꯨꯒꯤ ꯃꯤꯅꯤꯃꯦꯂꯤꯁ ꯄꯥꯝꯗꯕ ꯀꯥꯡꯕꯨꯒꯤ ꯁꯤꯗꯅ ꯍꯧꯖꯤꯛꯀꯤ ꯈꯨꯖꯤ ꯑꯄꯥꯛꯄꯗꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯤꯅ ꯍꯦꯟꯅ ꯄꯥꯛꯍꯟꯕꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯌꯦꯛꯇꯣ ꯈꯇꯪ ꯑꯣꯟꯊꯣꯛꯑꯦꯀꯣ ꯁꯤꯗꯅ ꯁ꯭ꯋꯥꯏꯗ ꯂꯩ ꯃꯆꯥ ꯃꯆꯥ ꯍꯥꯞꯄꯦ ꯁꯤꯗ ꯁ꯭ꯋꯥꯏꯗ ꯀ꯭ꯔꯣꯁ ꯇꯧꯕ ꯃꯌꯦꯛ ꯑꯃ ꯍꯥꯞꯄꯦ ꯁꯤꯗ ꯊꯥ ꯇꯪꯈꯥꯏ ꯍꯥꯞꯄꯦ ꯁꯤꯅ ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯄꯥꯛꯍꯟꯕ ꯀꯦꯕ ꯄꯥꯝꯖꯕ ꯀꯩꯅꯥꯒꯤꯁꯤꯅ ꯁꯤ ꯂꯩꯖꯔꯦ ꯉꯁꯤꯒꯤ ꯈꯨꯖꯤꯗ ꯁꯤꯅ ꯅꯨꯡ ꯊꯤꯟꯗꯕꯁꯦ ꯁꯤ ꯉꯁꯥꯏꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯁꯤꯒꯤ ꯅꯨꯡ ꯊꯤꯟꯗꯕ ꯎꯠꯆꯈꯤꯕꯗꯣ ꯁꯤꯁꯤꯅ ꯖꯁ ꯃꯌꯥꯏꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡ ꯑꯉꯥꯡꯕ ꯍꯥꯞꯄꯗꯣ ꯅꯨꯡ ꯄꯥꯝꯗꯕ ꯃꯤꯒꯤ ꯅꯨꯡꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯃꯌꯥꯏꯁꯦ ꯗꯤꯖꯥꯏꯟ ꯂꯩ ꯃꯌꯣꯟ ꯑꯣꯏꯅ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯇꯨꯂꯥ 3ꯅ ꯄꯦꯔ ꯑꯃ 3 ꯃꯈꯥꯏꯅ ꯄꯦꯔ ꯑꯃ ꯁꯨꯃꯥꯏꯅ ꯁꯥꯏꯌꯦ ꯁꯤꯅ